अहानबदा मरोइबा पाउ पिजरी खुराई लमलोंग तिनसित रोडता लैबा बॉबी फार्मासीदा सखंगदबा सिंगना शक्ति लैबा बॉम्ब अमा पुखाई हलंबदगी मैना तुमना चाख्रे लमदम अमा अचुंबा अमसुंग अफबा माइकैदा पुरकपा हाइबसी लैकाई लैकाईदा लैरिबा क्लब सिंगी थौदांग यामना चावी हाइना खांगाबोक असेंबली कॉन्स्टिट्यूएंसी की एमएलए ओक्रम सुजकुमार ना फोंदोरकली अईगी इमुंग बीजेपी की इमुंग हाइना मिंगथोनबा कैंपेन अमा मणिपुर की चीफ मिनिस्टर याउना हयेंगदगी हौदोकलगनी हाइना बीजेपी मणिपुर प्रदेश की प्रेसिडेंट ए सरदार ना फोंदोरकली अमसोंग म्यांमार अथॉरिटी ना मणिपुर की लाल हौलोप आरपीएफ की कैडर मंगा इंडिया दा खुसिनरकले खुरमजरी दयापति सेंजमना हौजिक नुमिदांगी प्राइम टाइम न्यूज पिजरी ngasi ayuk angan bapung aniga minute 45 taba adwaida खुराई लमलोंग तिनसित रोड तलैबा बॉबी फार्मासी दा सखंगदबा सिंगना शक्ति लैबा बॉम्ब अमा पोखाई हलंबदगी फार्मासी अदु मैना तुमना चाख्रे बॉम्ब पोखाई हलंबा अदुना मरम ओइरगा फार्मासी मै चाकपगी पाव अदु हेक फंगबगा मणिपुर फायर सर्विस के पर्सनल सिंग मफम अदुदा थुना यांगना चेंसिलक्तुना अतोप युम सिंग दा वाइगदबदगी दु मतम चाना कनबंगमखे शक्ति लैबा बॉम्ब अदु पोखाइबदा मीटर 30 रोम लापना लैबा मफम सिंगदा अकनबा साफु फंखे प्रेसना फंगबा पाव अमगी मतुंग इन्ना फार्मासी अदु चिंगा मखा खेत्री लैकाइदगी मोइरांगथेम बॉबी चाही निम्फु अपोकपा एम पारफुलोना फंबनी हाइरे चाही मंगारोंगी ममांगदगी मफम अदुदा रेन लौरगा फार्मासी फंगलकपनी हाइरे रेन अदुगी मपुना खुराई कोंगपा चिंगाबम लैरक्तगी कोनसम ब्रजमनीगिनी बॉम्ब पोखाइबगी थौदोक अदुना फार्मासी अदुगा हेक ताइनना लैबा वाहेंगबम लैरेन की दुकान मचा अमसु यावना चावना अमांग अता थोखे लोइनना फार्मासी अदुगी अकोइबदा लैबा दुकान मंगारोंगी थौनावगी मिंगसेल दुकान की सटर अमदी दुकान सिंग अदुगी बैनर होर्डिंग सिंग अकाई अतोय थोखनखे थौदोक अदुगा मरी लैनना फार्मासी अदुगी मपु बॉबीगी मयाम्बा मोइरांगथेम नंदकुमारना हाई थौदोक असी यामना लाइबक थीबा अमने सेल वाना तांजदुना युम कै पुरिबा मियोई सिंगदा असीगुंबा अकी अखंग नंगहनबा असी नुंगाइजदे थौदोक असना युमगी नुपी अंगांग अहल लमन सिंगदा अचौबा सैना अमा पीरे हाइना महाकना मखा ताखे अनिना ngasi haijani basi isin naw singi mafamda miyam tinba mafamda asigumba akai atui thohanba akina nanghanba bom thamjanba se asi tawbiganu masi yamna khudong thiningai oiba leiminariba lambi chapa anakpada leiba miyamda siba naba thokpa yaba aki akhang thokpa yaba adugumba pot ama oibana masigumba se thoktrinida wari saraga loisanaba yaba khudima adugumba lambi amada hana sangjan haningi masi thokraba matungda imung manungda agi horiba nupi adigi mana semakadaba angang sida achauba saifu ama piba sina maram oraga nungtigi पैसा तालगा नुक्तिगी दुकान फमगा साजरिबा मखोइददि थेंगनगदबा एक्सपेंडिचर खुदिमक मसिना मरम ओइगा अचौबा साइथेंग अमा पिरगा मी अमुबु लेखा ताना मांगहनबा याबगी पोट अमा ओइरकनी हाइदुना आइना असिगुम्बा थबकचे अमुहन तवहनजनिंगदना आइ हाइजरि बॉम्ब पोखाइबा अदुना सोखलबा फार्मासी अदुगे हेक ताइनना लैबा वाहेंगबम बोरिस ना हाई थौदोक अदु यामना नुंगाइते बॉम्ब पोखाइबा अदुना ngaihak ज्ञान मांगखे बॉम्ब पोखाइबा अदुना फार्मासी अदुगा नकनना लैबा युम अमदी दुकान सिंगदा चाउन अकाइबा पीरे असिगुम्बा तमथीबा थौदोक असि अमुक हना थोहनबिगनु हाइनसो महाकना फोंदोरखे adum nuai dai tare haidi swaina phaglam tang kharaga adum swaina yum chek thangna swaina leba post adum hedang shoib adum siba yaram ga pot oidine aduna adum nuai ta yam matung tar ko no tos kano da so when thoi se adum atoba thoi haininga sum leitabani na ko adum kitang yengaga haidi adwaina to honinge haidi nuai tang adum awa mayam adum mayuk ne haidi si kelak ba timing se tum hogolak ba kano long swaina kano makhonam thokhrena chen thorok pa adum swaina adum kano to se nuai ta hai tare adum adu si post se तोहन जनिंग दे मतुंग तारकपदसु खितंग येंगागा तौविनबा अदुम स्वाइन थमजग
lamdam ama achumba amasung afaba maikaida purakpa haibase leikai da leiriba club singi thodang yamna chawi haina khangabok assembly constituency gi MLA Okram Suryakumar na phongdorakli wafam asi constituency asigi manung chanba lamding ilangbam leikai da leiba social and cultural association sakagi nongna saba sanglen ama sangabaga mari leinana MLA Suryakumar na phongdokhibani MLA local area development fund gi makhada nongna saba club asigi sanglen sangaba duga mari leinana MLA Suryakumar na hai tungda haurakadaba naha singbu mayai kaba chinjak amasung aranba lambidagi chatkhigada kayadagi kalhaunaba club amasung aikhoi puna hotnaminaba mathau tai constituency asida leiriba leikai singi chakot thorangi thabak paikhatpada mahaki maikaidagi angamba mateng pangani haina phongdokhi sing mayam sing sida topa magai da sakhidanaba lana sakhidanaba disa pusagi magai da sakhidanaba mayam akhoi society madadi akhoi loinabak thingbu yabadi nate adubu achumba magai da guide tobiba hendanna kano tawhinaba mayam se punna sigi magai sida thingminanaba namina si club ki achoba guide lei habisim tang ai mayam da thamjage Thoram adida Sakagi founder president Kundrak Panggunabani constituency asigi hanagi MLA Okram Landhoni Sangayumfam part 2 gi Jila Parisad member MD Hibzur Rahman Sangayumfam part 2 Gram Panchayat ki nominee pradhan MD Wahidur Rahman amade ward member Ningthauzam Anita Leimana president member oina saruyakhi Manipur da lairiba yumthong khudingmak BJP gi imung makni khalaga ai gi imung BJP gi imung haina mingthonba campaign ama Manipur gi chief minister MLA amade party gi makok thongba luchingba kaya yauna hayeng dagi hawdoklagani haina BJP Manipur Pradesh ki president A Sarda Devi na phongdorakli BJP gi thambal sangle na pangthokpa paumi gi mifam amada wafam sing asi phongdokladuna Sarda na hai hayeng hawdokadawri ba campaign asigi saruk ama oina bud ki mafam sing da party gi firal chingkhatlaba Miyamga unaduna wari watai sanagani. Loinana Chief Minister N. Birena Luchingba BJP ki lengakna pangthokiba thabak tharam kayagi matangda phongba report card amasung Chief Minister na miyam da piba yaifa pauzil gi cherol amamamsu khusindaram gani. Hairiba campaign asigi manung channa ngasi BJP Manipur Pradesh na launch storiba mobile number 7878786060 asida miyam na miss call ama pibiraktuna BJP Manipur Pradesh na leibak miyam da piba pauzil taba phangani. India ki Prime Minister Narendra Modi ki luching makhada Manipur ki Chief Minister na luching balengak asna innovation integration amadi infrastructure da midyang thamduna paikhalakpa thabak thoram kaya na ngasidi lamdam ase ingtappa chingtam gi afaba mari thambang ngamlakpa amadi chawkhatpa Manipur amagi maikaida khong thangjinba ngamlakli hainasu BJP Manipur Pradesh ki President A Sarda Devi na makha tarakli State ki Honorable Chief Minister dagi haurakanda Minister sing amadi MLA sing punamak mayam sing asi hayeng sidai aikoina aigi imung BJP gi imung haidana aikoina laijariba aikoi BJP na lairiba Manipur gi praja family kudingmak sing ase aikoi gi imung manung ni haidana khanjabaga loinana aikoi aduguma campaign ama koi chatkani campaign si atemta nate aikoi BJP na khanjariba punamak se aikoi Manipur da lairiba yumthong khudingmak aikoi gi imung manung ni haidana khallaga aikoina chatkadaba campaign ni tawjagadaba program singi manungda aikoi isai sagi lairiba booth ki area da aikoi gathering tawgani wari watai sadana matamdu da aikoina flag ama aikoi mafamdu da aikoi flag sing khatlaba matungda aikoina maduda haiba booth tu ge akoibada aikoi campaign chatkani Haukiba chahi ki August thada Myanmar gi Saigang region da leiba Monwa gi Chinwin River Bridge tagi Myanmar police na fakhiba aina thingkraba Lalhaulu People's Liberation Army PLA gi miyoi manga ngasi Imphal da purakre PLA gi miyoi manga adu ngasi ayuk pung taraga mathoi taba matamda Indian Air Force ki special flight amana Bir Diken Desert International Airport ta purakhibani makhoi na Imphal da hek thunglabaga Manipur police na makhoi sing ado fakhre haidi faraba miyoi sing adu gi manungda Lalhaulu asigi Captain Devani Kauba miyoi amasu yauri haidi Myanmar da base tauba pauche amagi matung ina Devani haiba miyoi ase Nura haiba ming sizinaduna Myanmar gi asaba citizenship card ama paiduna Myanmar gi Saigang da leirakibani haidi press na fangba paugi matung ina atopa miyoi mari adude Koireng Banner Angam amade Abini haidi
Malayam pumbada thengnariba COVID-19 gi laichat asagi ngakthoknaba achamba cheksin thorang khara ngakna chatpinaba MAMI TV ki maikai-dagi ningsingjari madudi yumdagi hek chathokpaga face mask upiyu mi amaga gi marakta foot 6 ki arapa thambiyu mai mit khut satoina hamdokpiyu amadi COVID vaccine kapa yaraba sing sungsoi soidana COVID vaccine kapthoktuna laichat asagi kannaba miyam punna honamiyasi Tongan ba media housing da government ama khoi advertisement bill pithok tabagi mayokta Editors Guild Manipur EZM amasong Manipur Hill Journalist Union gi apunba mifam amana haying electronics media singi news bulletin amasong discussion program amata sandoktana ba amade tha asigi tang taraga taretana print media singi publication puthoktana ba warif laukri Karigumba Manipur lenga ki maikai-dagi thajaningai oiba thabak thoram amata lakholaktrabadi government ruling party amade minister singi pau boycott tawragani Manipur lenga na athubada Manipur gi media kannabagi thabak paikhatpiyo haiba wafamsu EZM amasong MHCU gi cherol amana appeal tawrakli Editors Guild Manipur EZM amasong Manipur Hill Journalist Union gi mifam amana laukiba warip asigi matung ina MAMI TV gi nungti gi sandokpa pau Manipur dialogue leraroi Nupi lan gi saktamna board ki campaign onthokanu kumja inglising amaga chamapan subna mari amadi inglising amaga chamapan kunthraga mapan gi sengkhraba ima singi kathokpagi saktamda BJP mahila morchana khongoi nabagi maongda tawriba sing asi athuba da sengdokadabani haina marifuni thoi suba nupi lan numit observation committee na khangalakli committee asina thadorok cherol amagi matung ina malem gi puwari gi manung chaliba nupi lan gi saktamda BJP mahila morchana thauna phabi ima singbu karim kathainaba maongda party gi symbols hapchinduna amade nagyeta leader kaya gi photo hapchinba asigi matangda singdorakadabani mamangda leikhiba lengak amadi tongan ba party luf kaya na pangthokpada asigumba tawkhiba amata leikhide puwari da maring marang nabak asigumba thawong asi layoi khraba nupi sing amadi ngasigi mirol na kaidongnungda ngakpi ngamloi hiram asigi matangda lengak na meeting changbiyo haina cherol asna makatari India dagi corruption mapung fana muthatke amasong democracy gi magun ngakna mikhal pangthoke hairabadi reform tawba ama mathautai masimak election commission of India da appeal tawragani haina thangmaiban assembly constituency gi MLA khumchum joy kisana phongdorakli wafam masi ngasi lalambung takhelambam leikaida MLA joy kisana nauna saba community hall ama sangabagi thoram amada mahangna phongdokhibani lalambung takhelambam youth development organization na sinuna pangthokiba thoram adada MLA Joy Kisan Hai election gi notification thokriba faubadi intending candidate singna mikhal ga mari leinaba campaign sing chathabada firal amasung banner na chingba kaya sizinariba ase tohoningde masina karisu natabada khana chainaba amasung irang sagatpada hena mathau hapadona tawri laikai gi club amasung maira paibi singna su election gi notification thokri faubadi laikai da pangthokpa mikhal ga mari leinaba campaign natraga meeting na chingba kaya da ka henba maongda lang khotpa amasung irang thohandana ba honase hauzik paliba lengak asidai onthokpa fibam amagi lengakni MLA gi local area development fund LADF ki kor ani gi manungda lak mari fudagi hena thadoraktre matang asta kanaguma miyoi kharanadi sariba community hall asi LADF na sabani haina lana pauthokpa yauri mahakna sariba community hall sing asi LADF na sabani haibagi praman piba ngamlabade mathangi numita MLA famdagi resign tawgi haina su MLA Joy Kisana makhatana phongdokhe ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝꯁꯦ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯆꯞ ꯆꯥꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯁꯦꯡꯕ ꯄꯨꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯔꯤꯐꯣꯔꯃꯦꯁꯟ ꯑꯃ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ ECIꯅ ꯏꯁꯇ꯭ꯔꯤꯛ ꯌꯥꯝ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯍꯌꯦꯡ ꯏꯂꯦꯛꯁꯟ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯑꯀꯥꯟꯗ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯃꯣꯅꯤꯇꯔ ꯇꯧꯅꯤ ꯆꯥꯛ ꯌꯥꯝ ꯆꯥꯅꯕ ꯌꯥꯔꯣꯏ ꯑꯗꯨꯅꯗꯤ ꯀꯥꯟꯅꯔꯣꯏ ꯑꯩꯒꯤ ꯁꯖꯦꯁꯟ until and unless election notification ꯊꯣꯛꯇ꯭ꯔꯤꯉꯩꯗꯤꯀꯣ political activity flag ꯁꯤꯖꯤꯟꯅꯔꯒ ꯑꯩꯈꯣꯏ ꯀꯦꯝꯄꯦꯟ ꯆꯠꯄꯁꯤ ꯇꯧꯍꯟꯒꯨꯝꯁꯦꯕ long days ahead ꯚꯣꯠ ꯇꯧꯗꯧꯕ ꯃꯌꯥꯝ ꯑꯃ ꯋꯥꯠꯂꯤꯉꯩꯗ ꯊꯥ 5 ꯇꯔꯨꯛ ꯋꯥꯠꯂꯤꯉꯩꯗ ꯐꯤꯔꯥꯟ ꯄꯨꯂꯞ ꯋꯥꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝꯁꯤ ꯊꯕꯛ ꯑꯝꯇ ꯂꯩꯇꯕꯗꯧꯅ ꯑꯩꯈꯣꯏ intelligent candidate थोक्रिगैदिको political activity flag सिनरगा अखोय campaign चबसि तोहनगुमसेब long days ahead vote तौदो मयाम वानिगारे था मात्र वारे फिरान पुलप वारगा अखोयगी मी मयामसि थबक अमता लेतबदौना अखोय intelligent candidate group चलगा इरांग सागना लेबा नुंग थोमजनबा फिराल फुंतनबा सि system से चलगदि कराइदि democracy लाक्तोइनो
Isa-isagi apamba candidate board pibada akaiba leite. Adubu karamba party na lengak pairaga chakwa tharang hena purakadagi haibadude munna khantaraga board pibiyo haina BJP Manipur Pradesh ki State Executive Member Dr. KH Loken na phongdokre. Wafamasi BJP Sangolban Mantal na sinduna Sagolban Takhalambam Laikai da Leiba Mahak Masagi Yum da Pangthokiba Isram Card Yanthokpagi Thoramda BJP Manipur Pradesh ki spokesperson su oiriba Dr. KH Loken na phongdokhibani. Bharatiya Janata Party Manipur Pradesh ki masak naiba miyoi kayana saru yaduna pangthokiba thoram aduda Dr. KH Loken na hai BJP lengang na miyang gi interest da puthokliba tongan bi scheme kaya gi kanaba sing Sagolban AC gi miyam na phangli ngasi yanthokliba Isram Card asina su kanaba kaya lawba ngamlagani card asi paiba yaraba AC asigi miyoi khudingmakta pahenaba thorang tawri ahan ako naibagi wani ngasi card phanghodre haibagi nungaitaba tawbiganu kumja inglisingani kunithoi gi angan basarukta pangthokadawriba Manipur State Assembly mikhal asisu free and fair oinanaba aikhoi khudingmak thodang lobinasi haina Dr. KH Loken na makata khi Ujiksi angan pa makali campaign ama chathare karamba campaign no haibakanda Manipur de leriba tongan ba officials sing chawa aikoi gi sinjau paiba new kaya ai particularize lobjedraga su chawa officials sing bakoi gi through the yes aikoi karigumba kanda adugumba sangnareba officials sing sangnareba adugumba sinjau paiba karwala sing aduna ai party bu nungsibiba ai party bu sogat biba BJP bu nungsibiba se amagomda laiba phabani Lakadariba Manipur Legislative Assembly Mikhalda Kumbi Assembly Constituency dagi Congress Party gi tiketa midef oinabagi tharang tawriba ningombam ibohal gi nongmagi oiba political conference ngasi mahaki yumda pangthokre Election Management Committee for N Ibohal na sinduna pangthokiba thoram aduda N Ibohal na hai kumja English ngani taraga tayet ki mikhalda Congress Party na mihut khwaidagi yamna kaba party oijarabaso BJP na nangfuda lengak semkhe adubo ngasi fawda BJP na miyamgi yaifana bathabak thoram amata paikhalaktre Congress Party di miyamgi ni masi miyam na su hena khangnaraba wafamni lairaba kayagi punsida kayarak hana chaitheng piriba BJP na luchingba lengak asegi mathakta Congress Party na soidana laman khumnabagi sem sadana leire lomi miyam na wana su nomdana puthokliba potlam kaya BJP na makhoiga chatminanaba senjau paiba singi oinaba honariba asi muthatke hairabadi India amasung Manipur dagi BJP gi lengak maru fangna laktokhiba natana atai lambi leite haina su ibohal na makhata khe Ibol maite in legeriba Congress Party ege sit hugi manungda ungeni pan kawani aduga Bharatiya Janata Party na sumedagi sit kunga mathui kawani aduna sit kunga mathui kawa Bharatiya Janata Party na sarkar sembai se Bharat ki aine yade Bharat ki samvidhana makoi sarkar semnabagi adu bahut pidi tawalabu makoida namphu sasol haina makoi leiba adu namphu sasol do madu seasonally haga makoida sarkar semnibani Sidanta Ayurvedic Clinic haina mingthonba Ayurvedic clinic ama ngasi Nambol Bazar da Ayush ke additional director su oiba National Ayush Mission Manipur ge member secretary Dr. M Samjai na hangdokre clinic adu hangdokpagi thorang ga mari leinana Dr. M Samjai na hai Ayurvedic clinic ama ngasi Nambol Bazar da hangdokhiba asina Nambol area da leiba miyoi khaknatana Bisnupur district ta leiriba miyam da soidana kanaba piragani miyam na Ayush medicine gi kanaba lawbiyo Directorate of Ayush na miyam da Ayush ki maramda awareness pirakpa ase aikhoi gi achauba lan ama oigani haina chena thajai haina mahakna makhata khe Bisnupur district leiriba areas in the ko akuni Ayurvedic ki maramda khaknatana Ayurvedic has one of the component of the Ayush system of medicine eva masina Ayurvedic si chokol ku matam jida Ayush as a whole in a we counter kotori neva aduna aina sena thajai madudi ngasagi Siddhanta Ayurvedic Clinic akoi Dr. Sonia Thonglawjamna ngasi mayam alaman mayam da seva phangjanaba mana asigi inauguration amak function ama tawdra isu yawjuba phangbaje laiba phai aduga loina loina na lairiba praja section khodi makta
आयुर्वेदिक सिस्टम ऑफ मेडिसिन से मान सोइदन कानब पीगनी अदुगा प्रजा सेक्शन खुदिंग मनसु मसिगी कानब फंगगा इरोइनना आयुष की मरमदा अवेयरनेस पिरखुदा हेना अखोगी डायरेक्टर ऑफ आयुष की ओइनसु जनरल पब्लिक ता अवेयरनेस पिरखपसे अखोगी असोबा एसेट मोगिने नाइना सेना थासे थौरम अदुदा सिद्धांता आयुर्वेदिक क्लिनिक हांगमदा अचौबा थौदांग लौरिबा आयुर्वेदिक के फिजिशियन डॉक्टर सोनिया थौनाउजम सरुक याखे मोइरांग एसेगी मनुंग चना लैबा थिनुंगै जिला परिषद की मिखलदा मेंबर की मिरेफ ओइखिबा निंगथौजम नंदेश्वर अमदे कांग्रेस के एक्टिव वर्कर अमा ओइना अचौबा थौदांग लौरंबा फुबाला जीपी दगे समुराई लाटपम देवेन शर्मा अनिना ngasi बीजेपी दे यारकपदा बीजेपी मोइरांग मंडल की प्रेसिडेंट अमदे एसी असगी एमएलए पी शरदचंद्रन बीजेपी की लेंयान फी यान्दुना हराउ तरामना ओख्रे बीजेपी मोइरांग मंडल न सिंधुना मंडल असगी ऑफिस द पांगथोखिबा पार्टी जॉइनिंग कम प्राइमरी मेंबरशिप एनरोलमेंट के थौरम अदुदा एमएलए पी शरदचंद्रन हाई कुमजा इंग्लिश अंगनी तराग हुमदोइदा बीजेपी की मरु हुनखिबा मोइरांग एसिदा ngasi बीजेपी की मिहुट अमा थागत पीबदगी तेलब चही मरी खरा हेनबा असिदा इंग तप एसी अमा ओइबता नतना चाखत माइकैदा मांगलोम द चंगसिन बंगamba एसी अमा ओइरकले लाकादौरिबा तरागा निथोइ सुबा स्टेट असेंबली मिखलददे रूरल ट्रांसफॉर्मेशन द पांदम थमदुना एसी असि हेना चाखतपा अमदे मांगलोम द चंगसिन बंगamba एसी अमा ओइना बहनगनी एसी असिदगी मयाई काबा चिंजाक मरु फंगना मुथतनबा स्पोर्ट्स की एक्टिविटी कया पाइखतुना नहारोल सिंगबु मयाई काबा चिंजाक के लोमदगी चिंखतनबा होनमिनसी हाइनसु एमएलए ना मखा ताखे ngarang December taraga mari dagi hauna Joint Committee on Inner Line Permit System JCILPS na chatharakiba Inner Line Permit System gi awareness amadi wakat mifam ngasi hata Golapati mayai leka gi community hall mamang na pangthokre JCILPS Muslim Council Manipur amadi Golapati Club kapuna khusamnaduna pangthokiba mifam aduda JCILPS ki convener BK Moirang Chana hojik Manipur da chatnariba ILP system da leiriba ahoba sing asegi matangda miyam द मरिक चुंब पाउदम खे लोइनना यलहौमी कनबा ngamgadaba ain ama lamdam asa laihanaba honabada pumnamangna thaudang lawminase masigidamak puna khongjang changsin minasi haina phongdokhe हौखिबा पुंग कुनमरी असिदा मणिपुर मियोई लिसिंग अनिगा सुमना अहुम कोविड टेस्ट तौबदा मियोई कुन नौना कोविड 19 पॉजिटिव ओइबगा लोइनना स्टेट अस लैना असना नाबगी मसिंग लाख अमा लिसिंग कुनमंगा चमंगा हुमफुमापन यौख्रे लैना असना मरम ओइरगा मियोई अमा लैखिद्रे कोविड 19 कमन कंट्रोल रूम दगी ngasi नुमिदांग वाइरम पुंग मंगा फावदा फंगबा पाव अमगी मतुंग इना मियोई कुनिथोई नाबा फदना डिचार्ज तौख्रे नाबा फरकपगी अपुनबा मसिंगना लाख अमा लिसिंग कुलहुमदोई चनिगा हुमफुहुमदोई शोख्रे एक्टिव केस सहूंगा तरागा हुमदोई लैरे लैना असना मरम ओइरगा लैखिदबा मीगी अपुनबा मसिंगना लिसिंग अमा चमापन मरिफु तरा हुमदोइने फगलकपगी चांगना सादा मरिफु तरा निपान दशमिक अमा तरुकने कोविड लैना अस्तगी ngakthoknaba lengakna paikhatpa thausil amagi makhada miyoi kaya amasu numit khudingi covid vaccine kapthokle covid vaccine kapthokhiba masingna ngasi faubda miyoi lakh kuni thoi lising ni futare chanipan humfuni pane haukiba pung kunmari da D type oxygen cylinder chatrok supna mapan amade B type oxygen cylinder chamaga marifu taruk manipur gi tongan ba ana layang sangsingda fanganba ngamkhre haina covid 19 command control room dagi fangba pau asna makhatari BJP asi longmi sinmi laira anangi khandaba party oire haina wangjing tentha assembly constituency da kumja english ani kuni thoi da pangthokadoriba manipur legislative assembly mikhalda congress ke midef oina ba thorang liba hanagi minister moirang them hemantana phongdokre wafam asi ngasi wangjing tentha block congress committee ki president sagol sem gopeshwar gi langathel da leiba yumda pangthokpa firal yungbagi thoramda moirang them hemantana phongdokhibani thoram aduda hemantana hai BJP party asidi mi bu thaza hanba yamna haiba publicity propaganda khaktana laibak sasan tawa party ne party ase haidokhiba wang amatang ningthina ngakpa ngamde thabak lawbagi interview gi result sing BJP lengakna haidoktabadagi naharol kaya wakhalena na nare thabak kaubadi yagani result di haidokpa yaroi haibaside chak thongba yagani chabadi yaroi haibaga chap manai haina mahangna makha takhe ngasigi thoram aduda Thobal block congress committee gi president and lukhoi amade wangjing tentha block congress committee gi maru oiba thaupuba singsu saru yakhe awang nongpok lamdam ase india chakhwat hanabagi engine amani masida manipur na khwaidagi maru oiba state ama oiri haina ayush ki director dr aribam guneshwar na phongdokre
Wafam asi National Medicinal Plant Boards, New Delhi gi meeting Makhada State Medicinal Plants Board, Manipur Directorate of Ayos Lamphel Part Amade, Ireima Agro Producer Company Limited na puna sinduna Kakchingwari Community Hall da pangthokiba, Nongmagi oiba farmer on cultivation, conservation and marketing of medicinal and aromatic plants haiba hiramda, pangthokpa training program da Dr. Guneshwar na phongdokhibani. Training program aduga mari leinana Dr. Guneshwar na hai aikhoi gi akoibada fangliba pambi sing khomjinduna natraga group cluster semduna amadi lam khara hena chawba miyoi singna farm tawrabadi center gi laingak na thadariba sendfam sing ase beneficiary sing da direct benefit transfer tawduna fund thadaba yanaba pangtokpa training program ni haina mahangna makha takhe hairiba policy sing asigi makada landam masigi अखोई मेडिसिनल अमसुंग एरोमेटिक प्लांट बो थवाई याउजबा अमदि हाना थादुना लेरबा मी जिंगदा अतै अतोप पामी जिंगदुगा मिक्स क्रॉपिंग तौदुना डबल इनकम तहनबा अदुगा थाद्रिबा कांगुदना हाइरिबा सिंग असे सेंदंग पिदुना हाइरिबा सेक्टर सिंग असिबो चाखननबगी खुदोंग चाबा दुनी Ngasigi training program aduda MU gi Professor Dr. P. Kumar, CAU gi Associate Professor Dr. NZ Pilo, Assistant Professor Dr. P. S. Mariam, Assistant Professor Dr. S. Roman Amade, Thabaktagi Prothakraba, Hanagi Mission Director Horticulture K. Jogesh Sanjana Resource Person oina wangang K. Taragani Thoi Suba Manipur State Assembly Mikhalda, Khangabok Esida BJP ki Midef Oigani Haina Tharang Toriba, Professional Cell, BJP Manipur Pradesh ki Convener Dr. Akoi Sanagi meeting Makhada BJP Bunungsiba, Yumthong Singda Changduna Firal Yungbagi campaign Haukre. मेरा परिवार बीजेपी का परिवार सबका साथ सबका विकास सबका विश्वास सबका प्रयास हाइबा वाखलोंदा फिराल युंबगी कैंपेन अदु खांगाबोक तांखा लेकाई दलेबा खुंद्राकबा मोर्चागी युमदगी हौदोखे कैंपेन अदुदा भारतीय जनता युवा मोर्चा थौबाल डिस्ट्रिक्ट के प्रेसिडेंट जितेंद्र थोक्सोम जनरल सेक्रेटरी एन श्याम केशोर सिंह अमदे बीजेपी खांगाबोक मंडल की महिला मोर्चा अमदे कार्यकर्ता कया सुसरु याखे Blood cancer na maram oiduna laikhidraba Khundrakpam Assembly Constituency gi manung chana leiba Paurabidagi subnatagi chahi mari khakta ngairibi Abomchagi imungi awabada saruk yaduna like-minded group LMZ Manipur ngasi lupa lising tarateng bangkre Tengbang khongset aduda LMZ Manipur gi maru oiba thaumi singna Abomchagi apokpa Rocky Loitongbamda selfam sing adu khusinakhe Thauram aduda LMZ Manipur gi President L. Kunjeshwar Advisor Wangkhemcha Samjai Secretary S. Ojit Amade Publicity Secretary Rakesh Naurem na chingba LMZ Manipur gi maru oiba thaumi singna saruk yakhe Tengbang pibagi thauram aduga mari leinana LMZ Manipur gi Secretary S. Ojit na hai awa ana tarba singi da mateng pangna ba LMZ na matam chupada thauram tawduna leire miyamna su LMZ da subnatagi tha amada lupa chama contribute tawiduna group asigi member oibiyo aikhoi puna lamdam asigi awa ana taraba ka hena khudong chadraba miyoi singbo mateng pangminase ngasi pangliba tengbang asi LMZ kunthra ga tarurak suba tengbang thauramni haina mahangna makha takhe Agom Kendra ki manung chana leiba Paurabidani koi social media da koi ki Paurabida koi ki sahi mari khatang ngaiba Loitongbam Abomcha Marksi Denims da asidagi na kunnim ki mamangdagi koi ICU da leiyuna blood cancer naduna kullasigi miwe ayambana EP na bagdi muta koi kiu da lenga leiba aduga kullasigi mayamna angama paisa खाइगनगा पीबगे अदुगुंबा कोई सोशल मीडिया दा उबसिदा लाइक माइंडेड ग्रुप की अकीदगी अंगांग असगी थवाई कंदबा यादे हाइदुना कोइसी कोई मनुंगी मेंबर सिंग अमसुंग चने फंदई मतेंग पांगनबा ngasi asi कोई ग्रुप ता नोटिस थोगा लेबनी Tengbang khongchat aduda saruk yakiba LMZ gi thaumi singna laikhidraba Abomcha gi thawaine ingna chikna mapu gi nakta pothaba oirasanu haina minute ane tumina leptuna thongni ki haide Ghana Priya GP Women College tagi postgraduate PG gi course lauthokiba amasung college asida PG tamnabagi damak admission tawhalaga masigi class na Dana Manjuri University campus ta pangthokani hairiba wafam asi yaba ngamloi hana GP Women College gi mahairoi singna ngasi college asida yaningdabagi mifam ama pangthokre
Hiram asigi matangda GP Women's College Students Union ge General Secretary Thoksom Thoibi na phongdorakpagi matung ina co-education pamdabadagi GP Women College ta tamnabagi damag ming chalaga DM University da oina class tawragani haibasi yaba ngamloi. College asigi postgraduate ki mahairoi singi hak matpa asi yaningde mahairoi singi hak pu ikai khumnana ba ulhaninge. DM University da pangthokani haina tawriba PG class asi athubada college asi da oina pangthoknaba singadabani haina DM University ge Vice Chancellor ge poning tingsilakle. Nakal amaromda Union asigi Games and Sports ge Secretary Langlen Mayang Langbam na hai GP Women College asidagi PG course laukthokibagi matangda DM University ge Vice Chancellor da memorandum amaso chahi asigi September kulhumdoi da pisin balai khrabani adubo hauzik fawbu madugi paukum amata pirak balai tre. College asigi PG gi department kharada oza watpagi samasya ase kohanabagi mahutta PG course pura oina laukhthokiba asi yaningde awatpa oza sing mention biduna college asida makhatana PG course tamba phanghan biyo haina phongdorakli. Matang asta break amalomina se kuthi yeng thokpiu yum palaga icha yaudaba migi paisa tonba paisa yamna mangba itil inaw nungsinadaba yum panbada ayet papiba haksang fattaba lairik laisuda ayet papiba yeknaba yamna laiba amadi laibak yamna thiba asi koknaba isagi kuthi yeng thokpiu kuthi yengba numit singdi irai thangja numaizing el thoiba astrologer mafam pasoi part 3 main road. Lengshin Biru, MSMY Enterprises, Aluminum, Iron and Steel Engineering Glass House Ta, Aluminum Window, Door Partition, SCP Seat, Structure Glazing, False Ceiling, Steel Railing, Staircase, Asina Chingba, Makhal Kudimaki Design Sing Pangbigani, Mafam, New Chakon near Oren Hotel, Imphal East 795005 Manipur. Contact number 70055413999. WhatsApp number 7085157009. Break matungda mayam mutaram okchari. Ngasi Jiribamgi Babu Parada Laiba Apun Bajiribam Maira Paibi AZMP ge Officer All Manipur Women's Voluntary Association Amoba Head Office ke President White Kunjarani na Mifam Mapu Oina Amoba Jiribam Branch ke Anoba Executive Body ge Executive Member Kun Matui Khan Kre Mifam Madu Amuko Ajuka Amadi AZMP ge Luchingbi Singh Saruya Khe Nauna Khalaba Amoba Jiribam Branch ke Member Singh Adude President A Rasia Chanu Vice President L Kanglei Tombi Amadi DH Priya General Secretary da PH Sarika Assistant General Secretary da A Debia Finance Secretary da A Loya Lembi Amadi Publicity Secretary da KH Sainikani Haide Manipuri Youth Front of Assam MYFA Amadi Rural Education Development Institute Ready na Sinduna Kasarge Kamranga Part 1 da Taruk Suba Ningol Chako Wapangthokre Ngasi pangthokiba thoram aduda Karamga GP ge President Chandrakola Devi Thangjam Brozen Singha Ampal ge President Sangita Begum Seram Herajit na chingba daisa phangkhe Chief Guest na Maira Chukhatuna Haudokiba thoram aduda Seram Herajit na Ningol Chako wa pangthokliba asigi pandam miyamda thamkhe mahak na hai tongan ba furup ki Ningol Sing yauna pangthokliba Ningol Chako bagi thoram asi Barak tampak ta khunda minari ba yelhau mi sing asi hena nungsi chana na hingmina bagi pandam dani haina mahak na phongdokhe Lakadoriba Manipur Legislative Assembly Mikhalda Khangabok Assembly Constituency dagi BJP gi ticket midef oina bagi tharang tawriba Khundrakpa Menjar Mangang na constituency asigi manung chana leiba Uyal Wangbang gi beneficiaries chahum romda ngasi labor card khosina kre Yum da chatuna card khosina bagi tharam aduga mari leinana Menjar Mangang na hai India gi Prime Minister Narendra Modi na luchingba lengak asna sinmi sing da piriba khudong chaba kaya asi phangna bagi damak card asi paihobu mathau tai Asigumba miyam gi yaifa tharang da chauna kana ba piriba labor card ase constituency asigi beneficiary sing da yahonna ba hotna bada mahak ki maikai dagi angamba mateng pangani lemhoriba khungang sing beneficiary sing da su card asi makhata na yenthokna ba sem saba loire haina su Menjar Mangang na makhata khe
ngasi ayuk Jiribam district ki kadam talada leiba Jiri College ki gate mamang de Jiri College Students Union JCS Unisinduna wakat mifam phangkre wakat mifam aduga mari leinana Jiri College Students Union ki General Secretary W Surjit Nahai mamang da oza transfer tawbagi matang da Jiri College Students Union na lengak ta haiba leikhrabaso ngasi fawa oza mohot pibidre hiram asiga mari leina ba department ta memorandum na chungba pisin kiba leikrabani adubo lengak na ngasi fawa tabidana leiri oza transfer tawbagi matang da numit mangani college ki administration block thingzila ba fawba mari leina ba authority amadi lengak na tabi dabat na leibase laibak thibani college ta takpi tambina ba oza leitrabadi matau karam na lairik tamgani college asigi oza maho tharaktriba fawba amadi transfer order kaktriba fawba administration block makhatan thingzalagani haina so W Sujit na makhatan phongdokhe a block tingla fawda mari lenabo authority amadi government na tabidena leibasi maire singbu mangalasi habagi matagum government na tumina lesson basi laibak thibani education sector da amadi political da khudong chaba lobi ganu tapi tembiba oza leitragadi matau karamna laik tangani administration block makhatan adum thingjang gani oza transfer thabirek ti fawba amadi oza transfer adu kakti fawba lepaleten khongjang changing gani jiri college tege oza government na jiri college bu atuba matanda oza transfer atuba matanda oza mod wakat mifam adada Jiri College ke mahiroi singna Jiri College tagi oza laktokpi gano government na Jiri College nung CBO amade athuba matamda oza maho thabir o haiba kholau kaya laukhe MLA Yamthong Haukip ki escort oiba mari suba IRB ki rifleman Yumnam Sanjit misi gi langla langjin tha asigi taraga taruk ki nungthil pung mari taba fawbada puthoraktrabadi National Highway 2 gi lambi thingba yauna makhal kaya gi khongjang changsilagani haina misi asiga mari lena semkhiba JAC ki convener N Gunamani na cherol ama khangalakle misi asigi matang da ngarang SDPO Kangpokpi DSP Kangpokpi forensic team amasong JAC gi mihut singal loina na spot inquiry chathabada chingnaningai oiba macha kaya fangle maram aduna misi asigi langla langjin tha asigi taraga taruki pung mari fawgi manungda puthokadabani haide Imphal East ki Andro Asigi Yairi Pok Tuli Halda Laiba Ajat Higher Secondary School ki Oza Watuna Hanadagi Ladingaida Oza Ama Amuk transfer Taurakpadagi Mahiroi Singna ngasi yaning da phongdoktuna school gate mamangdagi hauraga Yairi Pok Bazar Fawba wakat khongchat chatkre wakat khongchat aduda awat pa oza sing athubada tharau aikhoi lairik tamhanbiyo oza transfer tawba yaroi haina iba play card kaya sizinakhe Subha Kumar Films Production ge banner makhada puthokadaba thang chani haina mingthonba Manipuri feature film ama ngarang Classic Hotel Grande da film asigi yaifa thongni thoram pangthokre thoram aduda sekmai asigi MLA Haikham Dingo amade film forum Manipur gi chairman S Mangol Jauna mathangsina chief guest amade president oina sarugya khe thoram aduga mari leinana MLA Haikham Dingo na hai India gi culture saktakpada Manipur yaudaba yade Manipur gi tongan ba art form sing asina achoba thodang lauduna India masak takpada yamna chauna mateng pangli maram aduna Manipur gi culture asibu yokhatnaba pumna mangna hotna minaba changi haina MLA Dingo na makhata khe Premananda Laishram na puthokpa film asigi screenplay amade director na Bimol Fibauni in film gi music director na Tony Ahibam amade editor na Sanjit XL ni film asida Silhaiba Soma Bizu Sunil Maiboy Ratan Lai Modubala J Vidya Surjit na chingbana maru oiba mamiroi sing oina sarugyari Ahanba Khelo India Under 21 Women's Hockey League ngasi Youth Affairs and Sports ki Union Cabinet Minister Anurag Thakur na New Delhi da leiba Major Dhyan Chand National Hockey Stadium da hodokre hodokpagi thoram aduda Youth Affairs and Sports ki Union Minister of State Nitish Pram Naik Sports Authority of India ki Director General Sandeep Pradhan Indian Olympic Association ki President Dr. Natendra Dhruv Patra Hockey India ke President Gyanendra Ningombam amade General Secretary Rajendra Singh na Singbana sarugya khe Thoram aduda tournament asigi trophy gi maikum hangdokpagi thoram amasu pangthokhe ngasi dagi hauduna December 18 fawba numit tare ni chumna chathagadaba tournament asida team taraga marina sarugyari haide Aroibada moriba pau umana pizari
Kurai lamlong tinsit rota leiba Bobby Pharma sida sakhangdaba singna sakti leiba bom ama pokhai halambadagi maina tumna chakre. Lamdam ama achumba amasung afaba maikaida purakba haibasi leikai da leiriba club singi thaudam yamna chawi haina Khangabok Assembly Constituency ki MLA Okram Surya Kumar na phongdorakli. Igi imung haina mingthon ba campaign ama Manipur ki Chief Minister yauna hayengdagi haudoklagadi haina BJP Manipur Pradesh ki President A Sarda Devi na phongdorakli. Amasung Myanmar Authority na Manipur ki Lal Haulof RPF ki cadre mga India da khusinarakli. Matang asta numidangi prime time news losinjare Manipur da tholiba ipaw sing khangnabagidamang MAMI TV wo meeting taduna lebiyo.